Akasbani Imphal District Newsletter da hojik tabirasi Imphal gi chithi Aiba Thokchom Jogendrajit Singh News Editor AR Imphal Taranithoi suba Manipur Bidhan Sabha Mikhalgi matung tarakpada Imphal Mayholda BJP gi anisuba tamgi leingak anoba asa amadi wasak amaga loinana semkre Mukhyamantri Nongthomam Birena Luchingba Nauna Semba Mantri Mandalna Anti Corruption Cell Mapangal Kangkhat Anba Cabinet Meeting Sing Pangthoktuna Lengaki Oiba Warep Kayasu Laukre Sarkarna Numit Chama Tabak Chama Program Lauktoktuna Masibu Mapung Phanaba Mari Leinaba Prabhari Official Singi Mathok Sindokre Sarkargi Loisang Amadi Mahi Loisang Singi Mathogi Anoba Pungpham Chana Hankre Masida Natana Anoba Sarkarna Masa Kingna Sakot Taurangi Poram Senmitlon Haksil na Singba Lam Kayada Tabak Sing Paikalapagi Mami Tare Rajesh Senja Thumja Maru Phangna Muthatkani Haina Makho Pongna Laure Tha Ama Phawa Mapung Phabatriba Sarkar Asigi Matogda Manipur Miyamna Suksoi Soidana Achowa Asa Ama Anoba Sarkar Asida Thamlamgani Adugumlaba asa adu matung tarakpada kahendaba haibasina sarkar sigi mathau tare anoba sarkar asigi achoba mai pakpa ama panjaba tarabadi handak tampaki police station mapalgi area da Armed Forces Special Powers Act lising machamapan yankai nipan gi makada disturb area makata na oiroi haibasini samna hairabada police station mapal asida April amadigi ek asigi chana kanglon sing chanaroi haibani mamangda tampaki police station tarukta hairiba disturb area status asi lokthok krabani Haujik Manipur ki punna jila taruki police station tara mangada disturb area status laitre. Kendra Sarkar na handak lakhol agliba khongthang asi rises da hauki basahi khara asda law and order ki phibam phagalak padagini hairi. Tawbudabudi law and order ki phibam phagalak paga loinana sakhot thorangi aphaba governance ki mami rise asda tari. Rise Sarkar na law and order ki phibam phagalak le haiba wafam chu toina panba laire masiga loinana atopa thoksil thorang kaya paikhatuna hena phagananaba honabasu uri. Hiram masiga mari lenana ngasigi Imphal gi city asida khagjiktang panjaning basi lamdam masida sarkar gi aya bagaloinana binary ba license gun sing asi chana kanglon ngakna binary bra hai basi tada yengsin jahaningi license gun hai basi bu kanagumba amagi right to life aduda temsinarakpa adu ngakthok janaba chana kanglon amagi makhada piba soidana oiramgani adubu hariba chana kanglon ngakna sadibra natraga chana kanglon thugairibra haibadudi handaki mikhal manung mikhal gi mai pakpagi haraukte amba phongdok nakiba aduda unakre ikui kuidana nupi macha amasu license gun na kaptuna hatpikre aduna license gun asi aranba mongda sizinarabra haibagi wang lakli hariba thong amadi thogdoksing law and order da kharada oirabasu akaiba piramgadra haina poknari Misam miyamgi hairagadi numidang ahing athengbada gari mamal tangba tongba mingsel amuba yomba singna lamhen tuhelambada mananingre license gun pairamgadra haibagi akiba leinare rises law and order fagalagle hairabanina anoba sarkar asina hairiba hiram asida kari toba yarabagi haibadu yengsin haningbagi apamba miyamda soidana leiramgani khali sarkarna lamdam asida mayai kaba nisagi polam sing yonba amadi chaba pumnamak maru phangna muthatlagani haina wasakre masimadi chapchana chinga Kutka Manaba Haibadu Tokle Haijaningi. No Makangdana Imphal Kharbar Kagasta Uba Pangle, War on Drugs ki campaign Kansille, Mukhyamantri Nongthomam Birangi Asigumba Khongthang Asidi Singtha Ningaini. Ngasigi mirol tungi mirol gi punsi laibak kandaba yade haibagi achepa wakhalonda chathabani logje Manipur miyam maruina mama oibisingi thongjal phangani Mayai kaba nisaga pangkhak oiraba corruption gi hainabi muthatnaba sarkar asina anti corruption cell mapangal kangkhat anba asisu aphaba thabakni corruption da chenaba sarkar gi karmachari senja thumja gi maralda jail da thajin khiba yauna kre corruption gi hainabi gi mayokta leiba sarkar ni haibadu mayek sengna takre lamdam sida gi corruption mai pakna muthatpada miyam gi chawraba thogdang lei sarkar gi karmachari singda corruption toba yade haibasi sapchana khanghan baga loinana miyam na hainabi asigi mayokta leinaba empower toba changi Sarkar gi thabak thawongda che chang panduna thamba mathau ningthina tawdaba singi matakta wakatnaba grievance cell gi matakta sarkar gi filing process thujinnaba niti niyom semba yabra haibadusu yengsinpham thokpra khalli akaknaba numit amadi akaknaba official singi level da loisinba yaba thabak thong sing laptop pa yabra haibadusu khanaba yai Maduna corruption gi hainabi leiba official singna olai palai tawduna thabak namsin bagi chang hanthagadra haina logjai Anoba sarkar ki thabak thorom nainabagi loiba naiba hiram natte
Imphal City asida telapna Imphal Shahar gi masak yekcharamge. Imphal Mayol gi dukan pareng mamang lambi da gari park niyom chumdana tawbada sarkarna athingba thamkre. Masi miyamna lambi da chathok sachin tawbada apanba oire haiduna tawbane. Dukan phambasingna gari park ta hondrabanina pot sitre haiduna dukan thong lonbagi khongjang changsin ki. Sarkarna ayuk pung nipan dagi mahiloisang sing laik tamanba hawan kibadagi school van driver sing thagi angang thindok thinjingi bara hengat nimbagi irangsu ure. Lambi chinba hantanaba sarkar gi loisang sing ayuk pung mapandagi mathau tahon krabasu traffic jam ihan hantadri. Asigumba pibam sing asida Imphal Shahar karam tawna lairi haibadu Imphal City tabiri basingna laksin biro. Aduga Imphal Shahar da kalen thagi maisa thungba haurakle haibasitaga phongdok charamge.